Noney jila asi nauna semkiba jila oibana hojik sahi turuki matungdasu semgat lakkadaba awatpa kayamarum leiri. District headquarter oiriba Longmaida Deputy Commissioner ki office na chingba hang doktuna administration ki thabak thoramsing paikhalabushu district amada leifam thokpa khudong chabasing adudi ayamba leitri. Health sector da hojiksu district hospital di lairaduna primary health center ama leiriba asida phawba Doctor amadi paramedical staff sing ningthina leitri. Doctor ama anina rotation gi mawongda thabak puduna leibana miyam gi ana laying bagi thabakta chawna khudong chadaba mayuknari. Jila asi hek leirakpadagi miyamna jila asigi oiba district hospital ama lingbinaba amasung jila asigi tungan ba mafamda leiriba health center sing upgrade tawbinaba sarkada takchinduna lakpani. Adubu hawjik fawba achumba maikaida thabak laukhatpa mami udri. Marak asida All Manipur Health Services Doctor Association na matam kharagi mamangdagi thabak lepagi khonjang changchen khiba asina miyamda amukka henna wahalle. Athu akaigi ana laying lakpada laying pham leitabadagi Imphal tana pukhattaba yaraktre. Lambi lamkhangda fawba laying ba nangdana shiba yaunare. Phibam asida mari leinaba authority na Kudakta miyeng changmiduna athuba matamda Dr. Singhi strike loisin hanba thorang lokhatpham thoi. Masiga loinana jila asigi health sector gi awatpa leiriba sing mengkhanaba thabak lokhapham thoi. Haujik Noney jila da khara shaba hawgalakle. Maram aduna aying asa honglakpagi matam asi mahusana leinatina kaya pakpa matam oirakpana amuka henna Dr. Singhi tangai fadaba amuka hengalakle. Amarumda National Highway 37 Imphal Jiribam lambi pathokpa maram oiduna Noney jilagi headquarter yauna mafam kayada ka henna uful haubadagi miyamda maru oina mahairoising amasung angangsing chathok chasinda chawna khodong chadaba mayok nahanbada natana hakselgi achauba problem amasu oiri. Miyamna shu lambi sembagi thabak ase ka henna tapmalle amasung quality control tawdre haibana chingba wakat kaya pukhaladuna hek yaba makai athuba matamda thenglabada nungju tha laktringaida koilas thaba loisinbinaba mari leinaba singi pukning singsinlakdi. Amarumda lambi pakthokpaga mari leinana lam lausin khibagi compensation gi chayenaba leiriba asi athubada luisin handuna National Highway semjinbagi thabak asi khara henna khumang sausin hanba miyamna pamnari. Jila asida mayungnariba atopa achoba problem amana education sector asini. Jila asida leiriba sarkagi school ayambada infrastructure amasung ujang watpagi khudong chadaba chawna mayungnari. School kharadadi mahairoi leitabagi ujasing thabak tawningai leitre. Aduga school kharana mahairoi ningthina leiraga tambinaba uja matik chana leitre. Masina maram oiduna lairabasing yauna imung ayambagi macha masusing yamna wana private school da thanari. Maram aduna hiram asida district administration amasung state sarkana ahenba miyeng changbiba fare. Central scheme gi makhada JNB Kendra Vidyalaya Eclavia na chingba model school sing lingani hairiba asi athubada thabakta onthokpiduna jila asigi angang singda afaba education pibiba haibase miyamgi apambani. Masimak sarkana athubada thabakta onthokpiradi mahai masingda sothana leiriba jila asigi angangsinggi punsi semgatpada achauba mateng oigani. Malem pumbagi oina lakliba climate change saithing Noney jila dasu phangba haure. Mahusagi khutsemna pik thanna asang aman kuptuna leiramba jila asigi mafam kayada umang kokthokpadagi thorakpa khudongchadaba kaya miyamna thengnaba haure. Jila asigi maru oiba ising thokpam kharadi akoibada umang kokthokpadagi ising thokpagi chang yam watna ure. Awangba mafamda leiribasingdi athappa lokta chatuna samda ising honari. Aduna sahi kharagi matungdadi ising khongsing asi kangkhigadaro haibegi mi painaba leire. Masi kanhaunabagi damak aikoi punna bahap taminaba tangai fadre. Umang kokthokpa maram sadana lanmai thabana chingba tawhandanaba sarka khakta ngaibegi muhutta miyamgi oiba ihau ama sagatpa matam oire.